ngarang Donald Trump na yamna clear oi bawa phom ma haiki sini Iran gi Supreme Leader Ali Khomeini ta madudi nangna tawri se yatre amasung immediate surrender taw amati aikoi gi wafam aikoi gi searching masidi yaw sign taw amasung nangna hujik lot na leiri do aikoi mafam kangi aduga at any moment nangbu attack taw bangam gani haiki buwas ya kan buwas ni se hai Chris Donald Trump site ga dupu Ali Khomeini gi site ga madugi reply lakre Ali Khomeini haiki surrender adusu Iran na nakhoi khangdramane Iran gi history amtung phak tu na yengbiu Iran ase kanaga sokna bada mai thi ki amasung Iran ase karino haibase Iran ase asigi ra America na khoidagi hauna matam kaya dagi lairak parasha ina lairak laba amati human civilization ki aduk mahaurak ningai ora ba amati aikhoi gi sida thoki baning thau Cyrus haiduna phawda na khoi gi Israel macha sing Jews macha sing Babylon the father poki bakkan ki ba aduk baning thau gi chasu aikhoi da su na khoina amakai lakna bani hane tawri aduna na khoi gi omangda surrender tawbati madu kauthokro Thamoy nung du pau du purakanu haipawa makan pawani hari Chris challenge the full challenge Ali Khomeini versus Israel kaisu en kan bi desini aduga tonung butoro aduga no koi deal madu continuation ki mathau su leiti hai kisini aduga karigumba ikhoi gi nation da Israel na tawbuni aduga na khoi yaw na tawke torok ba adoi di America no khoi gi so adugumba position same gani adugumba phibam amada aikhoina same gani madu na khoina khallu daba amati na khoi gi history da na khoi gi punsi da amok pok thengna triba haibo pam se Ali Khomeini na haikisini yam chor buani ko masi sing se hunrak lise ta se ne Iran gi su makhoi gi chahi kaya dagi sengbat sagalakpa kaya toire takle aduka Israel chu makhoina nation ase semlak padaki haujuk phawbada investor iba mapam kaya phaja mapam kaya Iran gi missile gi toire aduka After the war, se mi hu siri casualty oiri Israel da asumna oirangani haise masikanana su expector du badugum wafamni Ali Khomeini na makata na masimusu haiki madudi Iran se adugumba jati ni madudi makhoi bu ki hallaga thukallaga makhoi bu threaten toraga aduka conquer to bi yaroi aduka makhoi ki public sing plus makhoi ki government sing amatani aduga government of the public ki marakta yekhai thugai bagi wakhan su hekta khallu bi yaroi haibu wafam se haiki aduna Donald Trump ta challenge se hunjin grabani na hojik Donald Trump ki site ge mukari torkani himadi hai gamdre Ali Khomeini bu mak ase hat laga assassination ki plan pau toram laga masi ga loina na makhoi gi against the laikri kanglup ama makhoi mata omda ning tho palamidana Iran se makhoi kanglup America ta lai makhoi da Iran se khusin lage sini adubu haujik Iran gi public sing ase Ali Khomeini ki tamakta sirege narege sini aduga Ali Khomeini makha ta ki dudi bomb ki reply di bomb pi ga bani strike ki reply di strike te pi ga bani amasung attack torabagi reply di attack to na pi ga bani hai bo ase hai ki aduna Iran asu surrender toroi tori yamna sathi but dangerous fight aba Middle East to tori aduga Iran gi tamakta hujik Middle East ki country am fo changde Iran handagi strong oidana lak pasunate aduga handak marak asita Arab ka khara naksil nakre Arab ki country singa sika adupu Jordan ama Oman UAE kasi hojiksu maki damak to wam pho hek londe aduga Saudi Arab su wam londe manung da kari or mato phaute hayung amroi adupu openly kanan su ka chungang de Iran matan daga sok ngari ni handak ma sok na tori piwa mase So, masi sing ase high crab gi tungda ngasi Ayatollah Khomeini na makhoi gi public mayam gi mamangda ngang ki pensini masibu presidential speech amagum na mark president na tia du pu leader ni dharmik ki oiba leader ni atu mark na high ki madudi ngasi da ki war ai declare tawre haidra Israel amadi America gi against the war declare ni hujik Iran war da kum khri haire Israel na high ki na matamda we are in war haiduna adum haina Iran su we are in war haibase Ali Khomeini gi chinda ki si thokre aduga maki power maki as a supreme leader Iran gi leader ni maki makhada just mingini president prime minister ka lairi se aduna IRGC ani laisi Iran gi masida Ali Khomeini ki maki power ado sinedo kresini na koina toning ba to be yar kani sini kuma yemo betor mare aduga report sing na khang ahi sing na so hai madudi Middle East yam na chorbo waro ni sini aduga end of the time da Israel amati Iran ki marakta su yam chorbo waro ni sini Iran ga Israel ga theng na bi aponte hoji ki condition da America gi side gi mako intelligence na hai sini madudi
America Iran soknabata Israel ki makoi kuchu kulai so only 12 days ki tani ngai re Iran ki manungi poche kyam lairi madudi akoi khangam lor adubu matam purmakta makoi ki drone amati missile sing phawi amasi makoi mafam kya ta pi habsde koi ta duna lagli adugo wafam mana asimasu hai madudi IRGC da magi power sindaram lise makti huji halloire adugo warda yamna phajana huji youngster singa officer singa tawdan tawbugum di yaroi aduna makse bankar da lot nawagi family kumba laikidore ongoni magi power se sindaram baduga just message asta phawna pa makse bankar mong da lot na laini siri mak sibia de mak sirati Iran loire Iran likto ngai ka sulite aduna mak se onthongni checksin na upu manung da lonsil laga so lonsil laga mak so du lang thokiba upu manung so laga so du lang thokiba adugi type ta ali Khomeini se chet na thambagi wane yam phibam kaine doriye mong se ngasi numit taruk ni chora warase masiga loina na hojik ngasi news 18 da pawng ga tai madudi am phajana inari makhoi na hai madudi Iran gi oina kana lai Israel gi oina di USA leire USA ge loina so the France so makhoi gi tanker flight tanker adu su tharak la hen tari masigalo na Britain su makoi gi plane sing tharakani amasung war amak join tawdrak su Middle East kem phom kya ta koi na laini surveillance tawda laini asigumba means directly natra su indirectly Israel ki pateng mayamam lai hen tare to Iran gi kanano masida hojiki news channel se nainari ba madi Iran gi damakta China na ngasi flight ahum tharaki sini cargo flight maduda khuchu khulai loina phathan na propani sini Iran gi damakta China openly kuchu kulai pisan ba haurakle sini hujik nai narisi hariba plane ahum sisu mongam da parak direct ka Tehran da paisin banati hairi masi Luxembourg da pai da plane na China gi ahum se tongan na pai ki bani ko nomuta na ti hairi se aduga masi Uzbekistan ama makasi da toram maka aduga radar de mangki sini hujik hariba plane ase Luxembourg ki thungki de aduna hujik expect on der pamauti openly natraga su secretly kuchu kulai se China na Iran de hola prasini masiwachi hekta openly jongsin bati atuna aduga iweno da su aduga mafom kya ta China na Iran gi support wa lon base masi clear and tak tabni masina tak padi mateng si tawra mane Amarom news singna simsu na inari di North Korea gi Kim Jong Un masi su news 18 sen na inari masi always Iran ki support wangangi sini makoi su openly lak loi kana su openly lak loi adu open the lak ka sam thauta ti mateng pang ga di manung doloi pang na dori ni asigum pot khara leire aduna Iran se asum apau sa wai ram ko makoi su manung da mayam lei Russia ti han da ki su makoi gi mateng pang na duna lak pani Puna karana so hujika openly tawnaroi open to wide world war chung thanakrani aduna news singda huji am kan naina kre madudi Iran na Israel da ballistic Iran na Israel da supersonic missile attack to kya haukre amasung ngasi teki makoi ali Khomeini na we are in war high kre aduna war se haukre sini Israel abati Iran ki marakta war se haukre masiki makhata ba kai kai lakpa mu tarasi